ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗꯅ ꯑꯩꯉꯣꯟꯗ ꯀꯩ ꯐꯥꯎꯈꯤ? ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯑꯁ ꯁꯕꯥꯟꯁꯤꯕꯨꯗꯤ ꯐꯖꯩ 이반이 아니라 ꯆꯦꯜꯂꯦꯕꯀꯣ ꯁꯤꯡꯖꯨꯗꯨꯒ ꯄꯥꯛꯅꯝꯗꯨꯒ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯏꯔꯣꯟꯕ ꯇꯧꯅ ꯅꯩꯈꯥꯏꯔꯛꯄꯅꯦ ꯃꯥ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯑꯒꯦꯟ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯆꯥꯕꯩ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯩꯅꯣꯅꯦ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔ ꯍꯥꯏꯁꯦ ꯏꯕꯥꯅꯤ ꯍꯪꯅꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯀꯩꯅꯣ ꯐꯦꯚꯣꯔꯥꯏꯠ ꯀꯩꯅꯣ ꯐꯦꯚꯣꯔꯥꯏꯠ ꯐꯨꯗ ꯀꯩꯅꯣ ꯂꯩꯗꯅ ꯐꯦꯚꯣꯔꯥꯏꯠ ꯀꯔꯤ ꯀꯩꯅꯣ ꯑꯗꯒꯤ ꯊꯥꯏꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯍꯥꯏꯗꯣꯛꯅꯗꯕ ꯑꯗꯨꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯣꯏꯅ ꯁꯨꯝ ꯁꯦꯝꯖꯔꯒ ꯇꯟꯖꯥ ꯆꯥꯔꯦ ꯈꯜꯂꯒ ꯃꯌꯥꯝ ꯉꯁꯤ ꯇꯧꯖꯔꯒꯦ ꯇꯧꯕꯅꯦꯕꯀꯣ ꯀꯣꯏꯁꯟꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯀꯩ ꯀꯣꯏꯁꯟꯅꯣ ꯏꯕꯥꯅꯤ ꯍꯪꯅꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯍꯧꯔꯁꯦ ꯀꯥꯟꯗꯦ ꯀꯣꯏꯁꯟꯁꯦ ꯀꯅꯥꯅ ꯍꯪꯕ ꯍꯧꯅꯁꯦꯕ ꯑꯩꯅ ꯍꯥꯟꯅ ꯍꯧꯔꯁꯦ ꯍꯧꯔꯁꯤꯔꯣ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯁꯦ ꯍꯪꯉꯛꯑꯒꯦ ꯑꯍꯥꯟꯕ ꯅꯪꯅꯅꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯅꯪ ꯀꯩꯅꯣ ꯄꯨꯛ ꯀꯪꯉꯤꯉꯩꯗ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯤꯉꯩꯒꯤꯗꯣ ꯍꯥꯏꯗꯤ ꯑꯗꯨꯗ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯪ ꯅꯨꯄꯤ ꯄꯣꯛꯀꯅꯤ ꯈꯟꯕ꯭ꯔꯥ ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯈꯟꯕ꯭ꯔꯥ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯎꯀꯣ ꯅꯨꯄꯥꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯣ ꯀꯃꯥꯏꯅꯅꯣ ꯃꯑꯣꯡꯗꯤ ꯅꯪ ꯈꯪꯉꯤꯁꯦ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯌꯥꯡꯉꯦꯕꯀꯣ ꯑꯗꯨ ꯌꯥꯡꯕꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯅꯨꯄꯥꯅꯦꯅ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯅꯨꯄꯥ ꯃꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯍꯛꯆꯥꯡ ꯄꯨꯛ ꯀꯪꯕꯗ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯗ ꯍꯥꯏꯅꯔꯤꯁꯦ ꯍꯛꯆꯥꯡꯁꯦ ꯍꯥꯏꯗꯤ ꯌꯥꯡꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯔꯗꯤ ꯅꯨꯄꯥꯅꯦ ꯍꯥꯏꯅꯕ ꯍꯛꯆꯥꯡꯁꯦ ꯂꯨꯝꯃꯒꯅ ꯅꯨꯄꯤꯅꯦꯅ ꯌꯥꯝ ꯂꯨꯝꯕ ꯊꯕꯛꯇꯧ ꯉꯝꯗꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯌꯥꯡꯉꯦꯕꯀꯣ ꯑꯔꯨꯝꯕ ꯌꯥꯡꯒꯁꯦ ꯌꯥꯝ ꯊꯥꯡꯉꯛꯑꯦ ꯑꯗꯨꯝ ꯉꯝꯕꯅꯤꯅ ꯃꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯕ ꯏꯁꯥꯁꯦ ꯑꯗꯨꯝ ꯊꯥꯡꯕꯅꯦ ꯃꯥꯗꯤ ꯑꯗꯣ ꯑꯩꯅ ꯇꯧꯅꯨ ꯈꯣꯠꯅꯨꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯃꯥ ꯍꯩꯅꯕꯅꯤꯅꯀꯣ ꯃꯤꯁꯦ ꯑꯗꯨꯝ ꯉꯝꯗꯣꯏ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯪꯕꯅꯦꯕꯀꯣ ꯃꯁꯥꯅ ꯑꯗꯣ ꯐꯔꯦ ꯅꯨꯄꯤꯅꯦꯅ ꯈꯜꯂꯦꯕ ꯅꯨꯄꯥꯅꯦꯅ ꯈꯜꯂꯦꯕ ꯆꯨꯝꯁꯨ ꯆꯨꯝꯃꯤꯀꯣ ꯑꯗꯨ ꯀꯩꯅꯣ ꯅꯪ ꯍꯪꯗꯣꯏ ꯋꯥꯍꯪꯁꯦ ꯍꯪꯉꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯪꯗꯣꯛꯁꯦ ꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀ ꯂꯩꯇꯦꯀꯣ ꯂꯥꯏꯔꯤꯛꯇꯒ ꯈꯣꯠꯇꯦ ꯑꯩꯈꯣꯏꯗꯤ ꯀꯣꯛꯇꯒꯤ ꯍꯦꯛꯇ ꯊꯨꯒꯥꯏꯔꯒ ꯈꯜꯂꯒ ꯍꯥꯏꯔꯒꯦ ꯅꯪꯅ ꯁ꯭ꯀꯨꯜ ꯇꯝꯕ ꯇꯥꯏꯃꯤꯡꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯕ ꯀꯥꯏꯈꯤꯕꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕ ꯁ꯭ꯀꯨꯜ ꯇꯝꯃꯛꯄ ꯍꯥꯏꯁꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯃꯅꯨꯡꯗ ꯅꯪꯉꯣꯟꯗ ꯐꯥꯎꯈꯤꯕꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯈꯤꯗꯕꯁꯦ ꯑꯁ ꯑꯃꯗꯤ ꯂꯩꯍꯦ ꯑꯩ ꯍꯥꯏꯅꯤꯡꯗꯦꯍꯦ ꯍꯥꯏꯔꯣ ꯑꯁ ꯑꯩꯁꯤꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯁꯨ ꯑꯐꯕ ꯋꯥꯗꯤ ꯍꯥꯏꯔꯣ ꯑꯐꯕ ꯋꯥ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯇꯥꯕꯗ ꯁꯥꯎꯕꯗ ꯋꯥ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦ ꯍꯥꯏꯔꯛꯑꯒꯦꯀꯣ ꯑꯩꯅ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯀ꯭ꯂꯥꯁ ꯂꯣꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯨꯄꯤ ꯀꯣꯏꯅꯤ ꯈꯪꯉꯦꯀꯣ ꯑꯗꯨꯏ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯗꯥꯏꯔꯤꯌꯥ ꯇꯧꯕ ꯃꯇꯝꯅꯦꯕꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯨꯛꯄ ꯌꯥꯗꯕ ꯊꯦꯛꯇ ꯆꯤꯛꯀꯟꯕꯤ ꯂꯩꯗꯅ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯞꯇ ꯍꯥꯏꯗꯤ ꯍꯥꯞꯇ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯏꯃꯥꯟꯅꯕꯒꯩꯒ ꯁꯥꯟꯅꯕ ꯀꯩꯅꯣ ꯇꯧꯕꯅꯤꯅꯦ ꯑꯗꯨꯝ ꯀꯥꯟꯗ ꯑꯩꯁꯦ ꯍꯥꯞ ꯃꯇꯝꯗ ꯃꯨꯛꯄꯗ ꯁꯥꯟꯅꯕ ꯃꯨꯛꯄꯗ ꯈꯣꯡꯒ꯭ꯔꯥꯎꯗ ꯊꯤ ꯆꯤꯁꯟꯈꯤꯕ ꯌꯥꯎꯋꯦ ꯑꯁ ꯑꯩ ꯄꯦꯔꯣꯠ ꯑꯃ ꯀꯥꯟꯊꯣꯛꯑꯦ ꯑꯗꯨꯒ ꯇꯣꯏꯂꯦꯠꯇ ꯍꯣꯡꯇꯣꯛꯑꯦ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯑꯩꯒꯤ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯈꯤꯕ ꯑꯗꯨꯗꯨꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩ ꯅꯉꯣꯟꯗ ꯍꯪꯒꯗꯕꯁꯦ ꯌꯥꯝ ꯆꯝꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦꯀꯣ ꯏꯂꯥꯏ ꯂꯥꯏꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯆꯥꯅꯤꯡꯕ ꯀꯔꯤ ꯍꯥꯏꯗꯤ ꯐꯦꯚꯣꯔꯥꯏꯠ ꯀꯔꯤ ꯏꯟꯖꯥꯡꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯏꯟꯖꯥꯡꯁꯦ ꯑꯩ ꯅꯪ ꯁꯤꯃꯗꯤ ꯅꯪ ꯈꯨꯝꯕ ꯉꯝꯅꯤ ꯊꯥꯖꯗꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯎꯇꯤ ꯎꯇꯤ ꯍꯣꯏ ꯎꯇꯤꯕꯨꯁꯨ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯦ ꯑꯗꯨ ꯐꯦꯚꯣꯔꯥꯏꯠꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯁꯥꯅꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯁꯦ ꯁꯥ
ꯁꯥꯁꯤꯗ ꯃꯈꯜꯁꯤꯗ ꯍꯥꯏꯔꯛꯑꯣꯕ ꯅꯪꯅ ꯆꯟꯕꯤꯕꯤꯔꯒꯦ ꯁꯟ ꯆꯨꯝꯃꯦ ꯑꯩ ꯐꯦꯚꯣꯔꯥꯏꯠ ꯀꯔꯤꯁꯦ ꯁꯥꯗ ꯁꯟꯅꯦꯕꯀꯣ ꯁꯟꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯃꯊꯪꯗ ꯅꯪꯅ ꯑꯃꯨꯛ ꯍꯪꯉꯣ ꯑꯩꯁꯦ ꯀꯩ ꯊꯥꯗ ꯄꯣꯛꯈꯤ ꯑꯗꯨꯒ ꯀꯩ ꯅꯨꯃꯤꯠꯅꯣ ꯇꯥꯔꯤꯛ ꯀꯌꯥꯅꯣ ꯑꯗꯨ ꯍꯥꯏꯔꯣ ꯍꯥ ꯀꯣꯏꯁꯟꯁꯤꯗꯤ ꯚꯦꯔꯤ ꯗꯤꯐꯤꯀꯜ ꯑꯃ ꯍꯪꯖꯜꯂꯦ ꯀꯩ ꯊꯥꯗ ꯄꯣꯛꯈꯤ ꯑꯗꯨꯒ ꯀꯩ ꯆꯍꯤ ꯍꯥꯏꯕ ꯀꯩ ꯊꯥꯗ ꯄꯣꯛꯈꯤ ꯀꯩ ꯅꯨꯃꯤꯠ ꯍꯥꯏꯕ ꯀꯩ ꯅꯨꯃꯤꯠ ꯑꯗꯨꯒ ꯇꯥꯔꯤꯛ ꯇꯥꯔꯤꯛꯀ ꯑꯍꯨꯝ ꯆꯍꯤ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯗꯤ ꯊꯥꯁꯦ ꯅꯪꯒꯤ ꯊꯥꯁꯦ ꯖꯨꯟꯒꯤ ꯗꯦꯠ 1 ꯀ ꯖꯨꯟꯒꯤ ꯗꯦꯠ 1 ꯀꯩꯅꯣꯗ Tuesday 이라이 라이브도 이리 까오마드라고 ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩꯒꯤ ꯅꯪ ꯍꯪꯗꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯪꯅ ꯈꯪ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯀ ꯇꯥꯔꯤꯛꯀ ꯑꯗꯨꯒ ꯀꯩ ꯊꯥ ꯍꯥꯏꯔꯛꯑꯣ ꯅꯪꯁꯨ ꯌꯥꯝ ꯈꯪꯉꯗꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 9 ꯑꯗꯨꯒ ꯃꯤ ꯄꯣꯛꯄꯁꯦ ꯌꯨꯝꯖꯀꯩꯁꯥꯔꯥ ꯏꯔꯥꯏ ꯑꯃꯗꯤ ꯑꯣꯏꯕꯅꯤ ꯏꯔꯥꯏ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯏꯔꯥꯏ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯒꯨꯗ ꯈꯪꯉꯝꯗꯗꯤ ꯈꯪꯒꯗꯕꯅꯤ ꯅꯪ ꯍꯪꯉꯛꯑꯒꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤꯅ ꯂꯨꯍꯣꯡꯈꯤꯕ ꯊꯥꯒꯅꯦ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯛꯑꯣ ꯊꯥꯒ ꯅꯨꯃꯤꯠꯀ ꯑꯩ ꯀꯩꯅꯣ ꯁꯣꯛꯇꯣ ꯗꯦꯠꯅꯦ ꯗꯦꯅꯦ ꯑꯗꯨꯒ ꯃꯟꯅꯦ ꯊꯥꯅꯦ ꯅꯨꯃꯤꯠꯅꯦ ꯑꯗꯨꯒ ꯇꯥꯔꯤꯛꯀ ꯊꯥꯅꯦ ꯅꯨꯃꯤꯠꯅꯦ ꯑꯗꯨꯒ ꯅꯨꯃꯤꯠꯀ ꯇꯥꯔꯤꯛꯅꯦ ꯅꯨꯃꯤꯠꯅꯦꯀꯣ ꯑꯍꯨꯝ 2022ꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 9 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯀꯦ ꯔꯥꯏꯠ ꯆꯨꯝꯃꯦ ꯒꯨꯗ ꯑꯩꯗꯤ ꯌꯥꯝ ꯀꯥꯎꯒꯜꯂꯦꯕꯀꯣ ꯁꯦ ꯌꯥꯝ ꯀꯥꯎꯒꯜꯂꯦ ꯑꯗꯣ ꯃꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨꯐꯥꯎ ꯈꯪꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯗ ꯑꯩ ꯁꯨꯝ ꯅꯤꯡꯁꯤꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯪꯗꯣꯏꯁꯦ ꯅꯪꯅꯅꯦ ꯑꯩ ꯎꯕ ꯃꯇꯝꯗꯅꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯑꯩ ꯎꯕ ꯃꯇꯝꯗꯅ ꯑꯩꯉꯣꯟꯗ ꯀꯩ ꯐꯥꯎꯈꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯅꯉꯣꯟꯗ ꯎꯕ ꯃꯇꯝꯗ ꯏꯕꯥꯅꯤ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯐꯥꯎꯈꯤꯕꯁꯦ ꯍꯥꯏꯗꯣꯛꯑꯁꯨ ꯌꯥꯅꯤꯕ ꯚꯤꯗꯤꯑꯣꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯃꯥ ꯀꯔꯤꯅꯣ ꯂꯣꯏ ꯍꯪꯗꯣꯔꯦꯅꯦ ꯇꯧꯔꯤꯁꯦ ꯇꯨꯡꯂꯣꯝꯗ ꯍꯥꯟꯅ ꯎꯏꯌꯦꯕ ꯇꯨꯡꯂꯣꯝꯗ ꯍꯥꯟꯅ ꯎꯕꯗ ꯃꯥꯁꯦ ꯑꯍꯥꯟꯕ ꯑꯩ ꯎꯕ ꯃꯇꯝꯗ ꯑꯁ ꯁꯕꯥꯟꯁꯤꯐꯥꯎꯗꯤ ꯐꯖꯩ ꯀꯅꯥꯏ ꯃꯆꯥꯅꯣꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯁ ꯃꯥꯒ ꯑꯃꯨꯛ ꯌꯦꯡꯒꯦ ꯁꯛ ꯑꯃꯨꯛ ꯌꯦꯡꯒꯦ ꯍꯥꯏꯅ ꯆꯥꯛ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯩꯁ ꯃꯁꯛꯁꯤꯁꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯈꯤꯕꯅꯤ ꯌꯥꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯪꯉꯛꯑꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯑꯩꯁ ꯍꯥꯏꯔꯒ ꯑꯩꯅ ꯒꯥꯔꯤꯗꯣ ꯀꯨꯝꯊꯔꯛꯑꯦꯗꯅ ꯑꯗꯨꯒ ꯅꯪ ꯅꯝꯕꯔ ꯍꯪꯉꯛꯏꯗꯅ ꯑꯗꯨꯝ ꯀꯥꯟꯗ ꯅꯪ ꯀꯩ ꯐꯥꯎꯈꯤ ꯑꯗꯣ ꯑꯩꯗꯤ ꯃꯥꯁꯦ ꯎꯕ ꯃꯇꯝꯗꯅꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯦꯕ ꯅꯨꯡꯁꯤꯈꯤꯗ꯭ꯔꯗꯤ ꯃꯁꯝꯁꯨ ꯌꯥꯝ ꯁꯥꯡꯉꯤꯀꯣ ꯑꯗꯩ ꯃꯥꯁꯦ ꯃꯥꯛꯁ ꯎꯞꯄꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦꯕ ꯑꯩ ꯁꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗꯦꯕ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯃꯇꯝ ꯂꯦꯟꯒꯦ ꯅꯝꯕꯔ ꯄꯤꯈꯤꯕꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒ ꯁꯨꯝ ꯈꯪꯅꯔꯀꯥꯟꯗꯅꯦ ꯃꯥꯏ ꯄꯨꯛꯆꯦꯜ ꯈꯪꯉꯀꯥꯟꯗ ꯅꯨꯡꯁꯤꯈꯤꯕꯅꯦꯕ ꯑꯗꯨꯅꯦ ꯗꯣꯟ ꯖꯁ ꯑꯦ ꯕꯨꯛ ꯕꯥꯏ ꯏꯠꯁ ꯀꯚꯔ ꯈꯪꯉꯦꯗꯅ ꯃꯤꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯉꯒ ꯖꯁ ꯇꯧꯕꯤꯒꯅꯣ ꯑꯗꯨꯅꯦ ꯂꯣꯏꯅꯔꯒ ꯇꯤꯟꯅꯔꯒ ꯈꯪꯅꯔꯀꯥꯟꯗ ꯀꯦꯜꯂꯤꯅꯦ ꯑꯩꯈꯣꯏꯗ ꯀꯥꯟꯅꯄꯣꯠꯇꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯄꯣꯛꯄ ꯊꯥꯅꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯃꯤꯠꯅꯦ ꯍꯥꯏꯁ ꯃꯗꯨꯗꯤ ꯑꯗꯨꯒ ꯇꯥꯔꯤꯛꯅꯦ ꯑꯍꯨꯝꯅꯤꯀꯣ ꯑꯕꯨꯡꯉꯣ ꯄꯣꯛꯄꯒꯤ ꯊꯥꯅꯦ ꯅꯨꯃꯤꯠꯅꯦ ꯇꯥꯔꯤꯛꯅꯦ ꯊꯥꯁꯤ ꯃꯥꯏ ꯀꯩꯅꯣꯁꯦ ꯖꯅꯋꯥꯔꯤ ꯆꯨꯝꯕ꯭ꯔꯥ ꯑꯩꯁꯦ ꯁꯤꯒꯤꯗꯤ ꯄꯥꯛ ꯈꯜꯂꯨꯗꯦꯅꯦ ꯖꯅꯋꯥꯔꯤꯅꯦ ꯑꯗꯨꯒ ꯇꯥꯔꯤꯛ ꯃꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯀꯥꯎꯔꯕ ꯁꯤ ꯅꯨꯄꯥꯁꯦ ꯌꯦꯡꯉꯨ ꯍꯩ ꯅꯤꯡꯁꯤꯡꯉꯝꯕꯅꯦ ꯑꯩ ꯚꯥꯞ ꯑꯩꯅꯅꯦ ꯑꯣꯏꯗꯕꯩꯅꯦ ꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯈꯪꯕ ꯃꯥꯁꯦ ꯄꯣꯏꯅꯨ ꯖꯅꯋꯥꯔꯤ ꯇꯥꯖꯔꯁꯨ ꯄꯣꯏꯅꯨꯒꯤ 22 ꯖꯅꯋꯥꯔꯤꯁꯤꯅ ꯀꯩ ꯊꯥꯅꯣꯗꯤ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅꯦꯕ ꯄꯣꯏꯅꯨꯒꯤ 22ꯅꯤ ꯄꯥꯟꯕꯅꯦ ꯃꯥꯁꯦ ꯖꯅꯋꯥꯔꯤ ꯑꯣꯏꯖꯔꯁꯨ 2022 ꯆꯤꯡꯉꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ 23 ꯆꯤꯡꯉꯦꯅ ꯃꯩꯇꯩꯒꯤ ꯊꯕꯥꯜꯗꯗꯤ ꯑꯗꯨꯒ ꯃꯥ ꯀꯥꯎꯔꯦ ꯖꯅꯋꯥꯔꯤꯒꯤꯅꯦ ꯑꯩ ꯍꯥꯏꯔꯛꯀꯅꯤ ꯅꯤꯡꯁꯤꯡꯉꯒ
ꯌꯥꯝ ꯀꯨꯏꯅ ꯈꯟꯃꯟꯈ꯭ꯔꯦꯗ ꯄꯨꯡ 7ꯗꯩꯅ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄ तारीखती तारीखसे इबुꯡ ꯑꯩ तारीखसे ꯀꯩꯅꯣꯒ ꯃꯥ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨ ꯍꯥꯏꯔꯝꯒꯦꯕꯀꯣ ꯃꯥ ꯄꯣꯛꯄꯁꯦ ꯄꯨꯡ 7ꯗ ꯄꯨꯛ ꯅꯥꯕ ꯍꯧꯔꯦꯗꯅ ꯄꯨꯡ 7:20ꯗ ꯄꯣꯛꯄꯅꯦꯕ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯀꯩꯅꯣꯗ ꯊꯤꯌꯦꯇꯔꯗ ꯀꯩꯅꯣꯗ ꯂꯩꯕꯅꯤꯅ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯅꯪ ꯈꯪ ꯇꯥꯕ ꯑꯩꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯄꯨꯡ 7ꯗ ꯆꯪꯉꯤꯕꯗꯤ ꯈꯪꯉꯦ ꯇꯥꯔꯦ ꯄꯨꯡꯁꯤꯡꯗꯤ ꯀꯌꯥ ꯈꯪꯗꯦꯕ ꯑꯗꯣ ꯑꯃꯨꯛ ꯄꯣꯛꯄꯒꯤ ꯏꯕꯗꯣ ꯑꯗꯨꯗꯤ ꯈꯪꯕꯅꯦꯕ ꯑꯩꯁꯨ तारीख ꯑꯃ ꯅꯠꯇꯦ ꯑꯩ ꯀꯥꯎꯒ꯭ꯔꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝꯃꯅꯤꯗ ꯍꯥꯏꯗꯣꯔꯛꯑꯣꯔꯥ ꯌꯥꯝ ꯀꯨꯏ ꯑꯗꯨꯒ ꯃꯥꯏ ꯀꯩꯅꯣꯕꯨꯗꯤ ꯈꯪꯉꯤꯍꯦ ꯃꯥꯏ ꯀꯩꯅꯣꯗꯤ ꯅꯨꯃꯤꯠꯄꯨꯗꯤ ꯈꯪꯉꯦꯕ ꯇꯥꯔꯤꯛꯇꯣ ꯈꯪꯗꯕꯩ ꯋꯥꯅꯦꯕ ꯈꯪꯕꯗ ꯍꯥꯏꯔꯣꯅꯦ ꯋꯦꯗꯅꯁꯗꯦ ꯇ꯭ꯌꯨꯁꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯁꯗꯦꯅꯦ ꯌꯨꯝꯖꯀꯩꯁꯥ ꯆꯨꯝꯃꯤꯗꯅ ꯑꯗꯨ ꯇꯥꯔꯤꯛꯇꯨꯗꯤ ꯃꯌꯥꯝ ꯀꯥꯎꯒ꯭ꯔꯦ तारीख ꯑꯃ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯄꯥꯗꯦ ꯃꯁꯥꯒꯤ ꯄꯨꯡꯕꯨ ꯀꯥꯎꯋꯦ ꯑꯩ ꯅꯨꯃꯤꯠꯇꯤ ꯈꯪꯉꯤꯗꯨꯗꯤ ꯇꯥꯔꯤꯛ ꯀꯥꯎꯕꯩ ꯋꯥꯅꯦ ꯑꯗꯣ ꯑꯩꯗꯤ ꯍꯟꯖꯤꯟꯅꯅꯦ ꯍꯥꯏꯁꯦ ꯏꯕꯨꯡꯉꯣꯁꯦ ꯁꯤꯗ ꯄꯣꯛꯏ ꯈꯣꯠꯅꯤ ꯁꯨꯝ ꯈꯣꯠꯅ ꯂꯨꯍꯣꯡꯕꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨ ꯅꯪ ꯅꯤꯡꯁꯤꯡꯉꯗꯤ ꯍꯥꯏꯔꯛꯑꯣꯅꯦ तारीख 3 तारीख 3 ꯆꯨꯝꯃꯤ ꯑꯩ तारीख 2 ꯅꯤꯡꯁꯤꯡꯕꯅꯦꯕ तारीख 2 डॉक्टर चप्पा अरे डॉक्टर सखरनू लेहलेदना अदुगो तारीख 3दनी पोक्तबी खंगदेदा नोय नमा नसागी होनरिङैदा अखोय तारीख लोय कावग्रे मांद्रा ꯑꯩꯅ ꯅꯪ ꯍꯪꯗꯤꯖꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯒꯗꯕꯁꯤꯀꯣ ꯅꯪꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕ ꯊꯕꯛꯁꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯨ ꯁꯤꯃꯗꯤ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯕ ꯈꯜꯂꯦ ꯑꯩꯗꯤ ꯆꯨꯝꯃꯦ ꯒꯨꯗ ꯔꯥꯏꯠ ꯑꯗꯨꯗꯤ ꯃꯊꯪ ꯅꯪ ꯍꯥꯏꯔꯣ ꯍꯥꯏꯔꯣꯕ ꯍꯥꯏꯅꯤꯡꯕ ꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯜꯂꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏꯗꯤ ꯈꯨꯗꯛ ꯅꯤꯡꯁꯤꯡꯉꯒ ꯆꯥꯛ ꯍꯥꯏꯅꯕꯤꯅꯦꯕ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯩꯅ ꯈꯨꯝꯊꯔꯒꯦꯅꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯅꯤꯡꯕ ꯂꯝꯁꯦ ꯀꯩ ꯂꯝꯅꯣꯕ ꯍꯥꯏꯁ ꯁꯤꯗꯤ ꯑꯁ ꯈꯜꯂꯨꯗꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯆꯠꯅꯤꯡꯕ ꯂꯝꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯆꯠꯅꯤꯡꯕ ꯂꯝꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯑꯃꯇꯪ ꯈꯜꯂꯛꯑꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ ꯑꯣꯏꯔꯁꯨ ꯌꯥꯏꯅꯦ ꯁꯤ ꯃꯅꯨꯡꯗ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯗꯤ ꯋꯥꯔꯜꯒꯤꯅꯦ ꯈꯜꯂꯛꯏꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯅꯪꯅ ꯌꯥꯝ ꯀꯨꯏꯅ ꯈꯟꯕꯗꯨꯗ ꯍꯥꯏꯕ ꯋꯥꯅꯤꯗ Bad boy goes to Bangkok ꯐꯥꯒꯤ ꯇꯧꯅꯦ ꯕꯦꯡꯀꯣꯛ ꯅꯠꯇꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯆꯠꯅꯤꯡꯕ ꯂꯝꯁꯦ ꯖꯄꯥꯟꯗ ꯈ꯭ꯋꯥꯏ ꯆꯠꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯃꯣꯏ ꯌꯥꯝ ꯌꯣꯜꯂꯤꯗꯅ ꯀꯔꯤꯅꯣ ꯇꯤꯟ ꯅꯨꯡ ꯑꯗꯨ ꯑꯗꯣ ꯃꯌꯥꯝ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯑꯝꯇꯪꯗꯤ ꯆꯠꯅꯤꯡꯉꯦ ꯑꯩ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯔꯣꯟꯕꯨ ꯈꯪꯒꯗ꯭ꯔꯣ ꯃꯣꯏꯒꯤ ꯆꯤꯡ ꯆꯥꯎ ꯀꯨꯡꯕ ꯑꯗꯨꯒꯤꯗꯤ ꯏꯪꯂꯤꯁ ꯉꯥꯡꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯣꯏꯁꯨ ꯏꯪꯂꯤꯁ ꯈꯪꯒꯤꯅꯤ ꯈꯪꯗ꯭ꯔꯒꯅ ꯉꯥꯡ ꯇꯧꯅꯔꯒ ꯇꯧ ꯂꯣꯏꯔꯦ ꯏꯂꯥꯏ ꯂꯥꯏꯕ ꯇꯧꯔꯒ ꯑꯗꯨ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯇꯒ ꯑꯗꯒꯤ ꯈꯪꯗꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯂꯝꯗꯨꯁꯨꯀꯣ ꯌꯥꯝꯅ ꯑꯩꯗꯤ ꯃꯣꯏꯅ ꯑꯣꯛꯇꯣꯄꯁ ꯆꯥꯕꯗꯣ ꯎꯕꯗ ꯆꯥꯅꯤꯡꯉꯤ ꯑꯣꯛꯇꯣꯄꯁ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯑꯩꯁꯦ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯑꯁ ꯑꯝꯇꯪ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯖꯣꯞ ꯂꯥꯎ ꯄꯥꯏꯔꯒꯅꯦ ꯂꯣꯏ ꯆꯪꯉꯒ ꯂꯣꯏ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅꯦ ꯑꯩꯒꯤ ꯑꯁꯥꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯪꯗꯣꯏꯔꯥ ꯑꯩꯅ ꯍꯪꯒꯗꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯗꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯃꯑꯣꯡ ꯃꯇꯧꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯁꯦ ꯅꯨꯄꯤꯒꯤ ꯒꯨꯟꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯦ ꯀꯔꯤꯅꯣ ꯐꯤꯔꯣꯜ ꯀꯩ ꯑꯗꯨꯝ ꯐꯖꯅ ꯁꯦꯠꯄ ꯂꯩꯗꯅ ꯈꯔ ꯀꯣꯠ ꯑꯣꯏꯗꯕ ꯑꯗꯨ ꯁꯉꯥꯡ ꯐꯖꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯄꯥꯝꯃꯤ ꯐꯤꯔꯣꯜ ꯆꯦꯛꯁꯟꯕ ꯀꯣ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯐꯤꯔꯣꯜ ꯆꯦꯛꯁꯟꯕ ꯃꯥꯗꯤꯅꯦ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯩꯅ ꯀꯦꯕꯗ ꯑꯣꯏꯔꯣ ꯐꯤꯔꯣꯜꯗ ꯑꯣꯏꯔꯣꯀꯣ ꯑꯗꯨꯗꯣ ꯌꯥꯏꯒ ꯌꯥꯗꯦꯒ ꯑꯗꯨꯒꯤ ꯆꯠꯂꯝꯗꯥꯏꯁꯦ ꯏꯕꯥꯅꯤ ꯑꯗꯨꯝ ꯁꯥꯎꯅꯗꯣꯏꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯩ ꯐꯤꯔꯣꯜ ꯆꯦꯛꯁꯟꯕ ꯑꯗꯨꯒ ꯏꯪ ꯇꯞꯄ ꯀꯣ ꯁꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯃꯤꯁꯦ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯃꯨꯛ ꯍꯪꯉꯣ ꯑꯩꯅ ꯈꯪꯗꯕ ꯅꯪꯒꯤ ꯑꯣꯏꯕ ꯑꯃ ꯍꯪꯉꯣ ꯑꯗꯨꯗꯤ ꯀꯩ ꯍꯪꯉꯣꯏꯗ
ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯀꯂꯔ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯀꯂꯔ ꯑꯅꯤ ꯍꯥꯏꯔꯛꯑꯣꯅꯦ ꯑꯅꯤ ꯑꯃꯗꯤ ꯅꯪ ꯂꯥꯏꯅ ꯍꯥꯏꯗꯣꯛꯇꯧ ꯃꯥꯜꯂꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯀꯂꯔꯁꯦ ꯑꯅꯤ ꯂꯩꯕ ꯑꯅꯤ ꯈꯜꯂꯒꯦ ꯑꯩꯁ ꯅꯪ ꯅꯃꯤꯠ ꯌꯥꯝ ꯌꯥꯝꯃꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯈꯤꯗꯣꯏꯔꯥ ꯅꯪꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯀꯂꯔꯁꯦ ꯑꯌꯥꯛꯄꯗꯨꯗꯤ ꯑꯌꯥꯛꯄ ꯑꯌꯥꯛꯄꯅꯦ ꯑꯌꯥꯛꯄꯅꯦꯗꯤ ꯈꯪꯉꯦꯕꯀꯣ ꯑꯌꯥꯛꯄꯁꯦ ꯂꯥꯏꯠ ꯒ꯭ꯔꯤꯟ ꯀꯂꯔ ꯂꯥꯏꯠ ꯒ꯭ꯔꯤꯟ ꯅꯠꯇꯦ ꯀꯩ ꯑꯗꯨꯗꯤ ꯌꯦꯜꯂꯣ ꯑꯃ ꯆꯨꯝꯃꯦ ꯑꯃ ꯋꯥꯠꯂꯤ ꯑꯃꯁꯨ ꯌꯥꯛꯄꯅꯤ ꯃꯆꯨꯗꯣ ꯑꯗꯨ ꯌꯦꯜꯂꯣꯗꯩꯗꯤ ꯅꯪ ꯒ꯭ꯔꯤꯟ ꯍꯦꯟꯅꯗꯤ ꯄꯛꯆꯕꯅꯤꯍꯦ ꯑꯃꯗꯨꯗꯤ ꯈꯪꯗ꯭ꯔꯦꯅꯦ ꯀꯩꯅꯣ ꯍꯥꯏꯔꯣꯅꯦ ꯑꯩ ꯑꯃꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯃ ꯌꯦꯜꯂꯣꯕꯨꯗꯤ ꯅꯪ ꯄꯥꯝꯃꯦꯕꯨꯗꯤ ꯈꯪꯉꯦꯕꯀꯣ ꯄꯤꯡꯒ ꯌꯦꯜꯂꯣꯁꯦ ꯍꯥꯟꯅ ꯄꯥꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯌꯦꯜꯂꯣꯁꯦ ꯑꯃꯨꯛ ꯄꯥꯝꯕ ꯈꯔ ꯍꯟꯊꯔꯦ ꯑꯗꯨꯅ ꯄꯤꯡꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯣꯏꯁꯟꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯨꯔꯥꯜꯂꯒꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯀꯂꯔꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣꯅꯦ ꯕ꯭ꯂꯦꯛ चुमे राइट ब्लैक कलर एक ख्वाई पामेको थाइनदौन पिङैदौना ब्लैक से लेदना येंबदा नुपा थोकवा हाइदि नुपा मालेबा येंबदा अदो थाइनदौना फैमिली नबुदि ब्लैक पांगनु फत्तबनि खोत्तबनि याम हाइको अदो खंदि इसाना पाउनिनने ब्लैक से तुम पामजे इदि अमो ओइरो ब्लैक गाड़ी ओइरो ब्लैक लेदना खुंग्रा ओइरो ब्लैक दुगुंबा याम पामजे अदुदि थंजे अइन हंगदुरा अइना हो नंग हंगदबा चुमे हाइरो ꯑꯩ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕꯁꯦ ꯀꯩꯅꯣ ꯍꯪꯉꯒꯦ ꯅꯪꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕ ꯅꯪꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕꯁꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯊꯕꯛ ꯑꯃ ꯆꯠꯁꯦꯅ ꯍꯥꯊꯨ ꯇꯧꯔꯒ ꯇꯣꯛꯊꯣꯛꯁꯦ ꯍꯥꯏꯕꯁꯦ ꯑꯁꯤꯒꯨꯝꯕ ꯑꯗꯒꯤ ꯅꯪꯗꯕꯒꯨꯝꯕꯁꯦ ꯅꯪ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯕ ꯆꯨꯝꯕ꯭ꯔꯥ ꯃꯥꯅꯦ ꯑꯗꯨ ꯇꯧꯋꯦꯕꯀꯣ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯆꯠꯄ ꯀꯥꯟꯗꯅꯦ ꯃꯥꯁꯦ ꯊꯦꯡꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯅꯣꯡ ꯇꯥꯔꯛꯑꯦ ꯑꯩꯗꯤ ꯁꯥꯎꯔꯦ ꯁꯨꯝꯕ ꯂꯣꯏꯅꯤꯅ ꯑꯩ ꯅꯣꯡ ꯇꯥꯔ ꯆꯠꯀꯗꯕꯅꯦ ꯎꯞꯁꯨ ꯀꯩ ꯅꯣꯡꯗꯣ ꯆꯨꯔ ꯑꯗꯨꯝ ꯆꯠꯂꯦ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯛꯑꯒꯦ 이반이는네 ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯨ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯃꯗꯤꯁꯨ ꯑꯗꯣ ꯈ꯭ꯋꯥꯏ ꯃꯃꯥꯡꯒꯤꯗꯨꯗꯤ ꯅꯤꯡꯁꯤꯡꯉꯤ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯨ ꯍꯥꯏꯔꯛꯑꯣ ꯅꯨꯃꯤꯠꯇꯨ ꯈ꯭ꯋꯥꯏ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇꯨ ꯈ꯭ꯋꯥꯏ ꯃꯃꯥꯡꯒꯤꯗꯨ ꯅꯤꯡꯁꯤꯡꯉꯤꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤꯗꯣ ꯃꯥ ꯉꯥꯎꯔꯤꯁꯦ ꯏꯕꯥꯅꯤꯁꯦ ꯑꯅꯤꯔꯛ ꯆꯦꯜꯂꯦꯕꯀꯣ ꯑꯗꯨꯅꯦ ꯃꯥ ꯉꯥꯏꯁꯦ ꯑꯍꯥꯟꯕ ꯆꯦꯟꯕꯗꯣ ꯍꯥꯏꯔꯛꯑꯣ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 12 ꯂꯩꯕꯥꯛꯄꯣꯛꯄ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 12 ꯂꯩꯕꯥꯛꯄꯣꯛꯄ ꯍꯥꯏꯗꯤ ꯇ꯭ꯌꯨꯁꯗꯦ ꯆꯨꯝꯃꯦ ꯑꯅꯤꯁꯨꯕꯒꯤꯗꯨꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 4ꯗ ꯆꯦꯟꯕꯅꯤ 4 ꯍꯥꯏꯁꯦ ꯅꯣꯡꯕꯨ ꯉꯥꯜꯂꯛꯄꯅꯤꯗ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯇꯥꯔꯤꯛ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯔꯛ 5 ꯍꯥꯏꯗꯨꯅꯤꯁꯨ ꯏꯕꯥꯅꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯎꯅꯕꯗꯅꯦ ꯀꯔꯝꯕ ꯃꯐꯝꯗ ꯍꯥꯟꯅ ꯎꯅꯈꯤꯒꯦꯕꯏꯂꯥꯏ ꯂꯥꯏꯕꯗꯨꯕꯨ ꯍꯥꯏꯔꯛꯑꯣ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯔꯛꯏꯗ ꯑꯗꯨꯗ ꯑꯩ ꯀꯩ ꯐꯨꯔꯤꯠ ꯂꯤꯠꯀꯦ ꯃꯤꯠꯇꯨꯗꯤ ꯁꯪꯖꯪꯀꯣ ꯐꯨꯔꯤꯠ ꯃꯆꯨ ꯅꯠꯇ꯭ꯔꯒꯅꯅꯦ ꯑꯩꯒꯤ ꯐꯤꯔꯣꯟ ꯃꯆꯨ ꯍꯥꯏꯇꯥꯔꯦ ꯐꯨꯔꯤꯠ ꯅꯠꯇꯕ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯏꯔꯛꯑꯣ ꯂꯩꯇꯣꯟꯗ ꯂꯩꯔꯦ ꯃꯐꯝꯁꯦ ꯀꯥꯎꯈ꯭ꯔꯦ ꯂꯣꯏ ꯀꯥꯎ ꯂꯩꯔꯝꯃꯦ ꯁꯤ ꯕꯤꯇꯤ ꯄꯥꯛ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯀꯩ ꯐꯨꯔꯤꯠ ꯀꯂꯔꯅꯣ ꯅꯪ ꯐꯨꯔꯤꯠ ꯀꯂꯔꯗꯣ ꯀꯩꯅꯣ ꯐꯨꯔꯤꯠ ꯀꯂꯔꯗꯤ ꯍꯥꯏꯔꯣꯏꯒꯦ ꯅꯪ ꯁꯦꯠꯂꯛꯏꯗꯣ ꯀꯩꯅꯣꯅꯦ ꯐꯨꯔꯤꯠꯀ ꯐ꯭ꯔꯣꯛꯀ ꯁꯝꯅꯕꯤꯗꯨ ꯀꯩꯑꯕ ꯁꯝꯅꯗꯦ ꯇꯣꯉꯥꯟꯕꯤꯔꯣ ꯍꯩꯃꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯤꯅꯦ ꯅꯪꯅ ꯂꯤꯠꯂꯛꯏꯕ ꯐꯨꯔꯤꯠ ꯀꯂꯔꯗꯣ ꯐ꯭ꯔꯣꯛꯇꯨꯅ ꯂꯩꯒꯤ ꯕ꯭ꯂꯨ ꯀꯂꯔ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯅꯦꯕ ꯍꯣꯏꯅꯦ ꯑꯗꯨꯒ ꯅꯪꯅ ꯂꯤꯠꯂꯛꯏꯕ ꯐꯨꯔꯤꯠꯇꯣ ꯑꯗꯨꯁꯨ ꯀꯩꯅꯣꯅꯦ ꯃꯔꯥꯡ ꯂꯥꯡꯕꯤ ꯑꯗꯨ ꯀꯩ ꯀꯂꯔꯅꯣ ꯃꯔꯥꯡ ꯂꯥꯡꯕꯤ ꯂꯩ ꯀꯂꯔ ꯃꯥꯅꯦ ꯑꯗꯨꯁꯨꯅꯦ ꯕ꯭ꯂꯨꯗ ꯃꯨꯁꯟꯕ ꯗꯥꯔꯛ ꯕ꯭ꯂꯨ
hoine adune ꯑꯃꯗꯨꯅꯅꯦ ije ꯑꯃꯗꯨꯅ ꯚꯥꯏꯌꯣꯂꯦꯠꯇ ꯑꯋꯥꯎꯕ ꯃꯣꯏꯕꯅꯦ adune aina lele color duna kari aina lele kunga putuna aina ꯅꯪ ꯂꯦꯞꯄꯗꯣ namana bina angaw male ga hayi budai monda ꯑꯁꯤꯗ ꯂꯩꯕꯅꯦ ꯅꯪ ꯑꯃꯨꯕ ꯑꯃ ꯑꯔꯥꯡ ꯂꯪꯕꯗꯣ kari amu marang ꯅꯪꯒꯤ ꯁꯤꯗ ꯑꯃ ꯂꯩꯕꯅꯦ ꯑꯃꯨꯕ ꯑꯃ ꯄꯨꯔꯤ ꯁꯤ ꯌꯧꯕ ꯑꯔꯥꯡ ꯂꯪꯕꯗꯣ ꯑꯃꯨꯕꯒ ꯀꯩꯅꯣ ꯌꯥꯝ ꯂꯥꯡꯕꯗꯣ ꯁꯤ ꯌꯧꯕ ꯈꯣꯠꯄꯗꯣ kainugi da ꯀꯨꯟꯗꯥꯡꯁꯤꯗ ꯐꯥꯕꯗꯣ khungaw ꯅꯠꯇꯦ ge ꯅꯠꯇꯦ adu ꯅꯠꯇꯦ natiye ꯅꯠꯇꯦ ꯅꯠꯇꯦ white colorꯅꯦ ꯑꯗꯨꯒ ꯖꯤꯟꯒ jindu kari jin ꯖꯤꯟꯗꯨ kai color no hairone ꯖꯤꯟꯗꯣ ꯑꯉꯧꯕꯅꯤ angawbada ꯑꯉꯧꯕꯁꯨ kari ꯄꯥꯅꯗꯕ ꯑꯗꯣ ꯈꯪꯗꯦ ꯅꯪ ꯖꯤꯟꯗꯣ ꯌꯥꯝ ꯁꯦꯒꯥꯏꯈꯤꯕꯗꯣ angawbada kari chegai gi baba mi yo ni kaino mi yo tawjari ni adu moi mama bi na ya angaw mo male na ai khungaw chegai uraga ibani ahan mo unabada ne cha gi ba sapoto kaino hairo aduga kamai tawi mawongdu aduga kamai tawgi kamaina karamna tawgi to hairo ꯈ꯭ꯋꯥꯏ ꯎꯅꯕꯁꯦ ꯑꯩ ꯆꯥꯔꯣꯏꯁꯦ ꯍꯥꯏꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯃꯥꯅꯅꯦ ꯍꯥꯏꯕꯅꯦ ꯃꯥꯁꯦ ꯏꯀꯥꯏꯕꯅꯤꯅꯀꯣ ꯂꯩꯔꯦꯀꯣ ꯁꯤꯡꯖꯨꯁꯦ ꯑꯗꯨꯁꯨ ꯅꯨꯄꯤꯗꯨꯅꯅꯦ ꯁꯤꯡꯖꯨꯗꯨꯗꯅꯦ ꯂꯩꯕꯥꯛ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯄꯥꯛꯅꯝꯁꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯕꯣꯔꯥ ꯍꯥꯞꯆꯤꯜꯂꯝꯃꯤꯀꯣ ꯑꯗꯨꯒ ꯑꯗꯨ ꯈꯛꯇꯔꯥ ꯂꯩꯕꯥꯛ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤꯀꯣ ꯑꯗꯨꯒꯅꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯩꯅ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯅꯕ ꯑꯣꯏꯅ ꯊꯥꯒꯠꯂꯕꯀꯣ ꯅꯪ ꯅꯣꯏꯌꯨꯅ ꯑꯗꯒꯤ ꯄꯥꯛꯅꯝꯁꯤꯁꯨ ꯅꯣꯏꯗꯣꯏ ꯃꯥꯜꯂꯦ ꯄꯨꯂꯞ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯏꯅꯦ ꯑꯩ ꯈꯜꯂꯦꯀꯣ ꯁꯤꯡꯖꯨꯗ ꯍꯥꯞꯆꯜꯂꯝꯃꯤꯁꯤꯕꯨ ꯅꯨꯄꯤꯁꯤꯕꯨ ꯁꯣꯅꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯥꯅ ꯇꯩꯖꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯔ ꯆꯝꯖꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯅꯔꯚꯁ ꯆꯠꯄꯗꯣ ꯑꯍꯥꯟꯕ ꯎꯅꯕꯒꯤ ꯑꯩꯁꯨ ꯆꯠꯂꯦꯕ ꯑꯗꯨꯗꯨꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗ ꯕꯤꯇꯤ ꯄꯥꯛꯁꯤ ꯎꯅꯔꯦ ꯆꯪꯉꯦ ꯑꯗꯨ ꯕꯤꯇꯤ ꯄꯥꯛꯇ ꯊꯥꯏꯅ ꯀꯩꯅꯣ ꯌꯥꯝ ꯂꯩꯔꯝꯃꯤꯗꯅ ꯁꯤꯡꯖꯨ ꯌꯣꯟꯕ ꯑꯗꯒꯤ ꯄꯥꯛꯅꯝ ꯑꯗꯒꯤ ꯕꯣꯔꯥ ꯌꯣꯟꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯈꯥꯎꯒ ꯄꯥꯏꯔꯒ ꯈꯔ ꯂꯩꯔꯝꯃꯤꯗꯅ ꯅꯨꯄꯤ ꯈꯔ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡꯁꯦ ꯎꯕꯗ ꯃꯥꯁꯦ ꯍꯥꯏꯗꯤ ꯈꯔ ꯄꯪꯇꯛ ꯆꯨꯇꯛꯀ ꯇꯧꯖꯔꯒ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯎꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯡꯖꯨꯁꯦ ꯌꯣꯟꯁꯤꯜꯂꯝꯃꯤ ꯁꯤꯡꯖꯨꯁꯦ ꯂꯨꯄꯥ 50ꯃꯨꯛꯀꯤ ꯀꯩꯃꯨꯛꯇꯪꯒꯤ ꯇꯝꯕꯤꯔꯝꯃꯣꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯩ ꯈꯪꯗꯦ ꯄꯨꯂꯞ ꯍꯦꯛꯇ ꯍꯩꯗꯣꯛꯑꯝꯃꯦ ꯑꯗꯨꯒ ꯁꯤꯡꯖꯨꯁꯦ ꯄꯨꯂꯞ ꯍꯩꯗꯣꯛꯑꯝꯃꯦ ꯑꯗꯩ ꯕꯣꯔꯥꯁꯤꯁꯨ ꯑꯥꯂꯨ ꯃꯨꯟꯗꯕ ꯑꯥꯂꯨ ꯃꯨꯟꯗꯗꯥꯏꯅꯦ ꯄꯥꯛꯅꯝꯁꯨ ꯃꯨꯟꯗꯦ ꯑꯗꯨꯒ ꯁꯤꯡꯖꯨꯁꯨ ꯍꯥꯎꯇꯦ ꯄꯥꯛꯅꯝꯗꯣ ꯂꯣꯏ ꯍꯩꯖꯤꯜꯂꯝꯃꯦ ꯑꯗꯒꯤ ꯃꯥꯒꯤ ꯑꯌꯥꯎꯕ ꯄꯣꯠ ꯆꯩ ꯂꯣꯏꯅꯃꯛ ꯂꯣꯏ ꯍꯩꯗꯣꯛꯑꯝꯃꯦ ꯑꯗꯨꯐꯥꯎꯗꯗꯤ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯌꯥꯔꯦ ꯁꯤ ꯈꯛꯇ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯐꯥꯎ ꯅꯝꯗꯅ ꯄꯤꯁꯜꯂꯝꯃꯦ ꯑꯗꯨꯒ ꯀꯩꯝ ꯍꯥꯏꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯄꯨꯂꯞꯅ ꯀꯌꯥ ꯇꯥꯔꯛꯏ ꯈꯪꯕ ꯃꯌꯥꯝ ꯂꯨꯄꯥ 100 ꯂꯩꯌꯦꯕ ꯁꯤꯡꯖꯨꯒ ꯁꯤꯡꯖꯨꯗꯨꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯗꯤ ꯂꯨꯄꯥ 20-30 ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯡꯖꯨꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦꯗ ꯃꯥꯅ ꯁꯤꯡꯖꯨꯗꯨꯒ ꯄꯥꯛꯅꯝꯗꯨꯒ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯏꯔꯣꯟꯕ ꯇꯣꯠꯄ ꯇꯧꯅ ꯅꯩꯈꯥꯏꯔꯛꯄꯅꯦꯕ ꯃꯥꯁꯦ ꯑꯩꯗꯤ ꯀꯩ ꯁꯤꯡꯖꯨꯗꯤ ꯂꯩꯕꯥꯛ ꯍꯋꯥꯏ ꯍꯥꯞꯆꯤꯜꯂꯝꯃ ꯊꯥꯖꯔꯝꯃꯤꯗꯨꯕꯨ ꯑꯩꯁꯦ ꯑꯍꯥꯟꯕ ꯎꯅꯕꯅꯤꯅ ꯑꯩꯁꯨ ꯀꯅꯥꯝꯇꯒ ꯁꯨꯃꯥꯏꯅ ꯎꯅꯕ ꯅꯠꯇꯕꯅꯤꯅꯦ ꯁꯨꯃꯥꯏꯅ ꯆꯥꯕ ꯈꯣꯠꯄꯁꯦ ꯑꯩꯁꯨ ꯏꯉꯥꯎ ꯉꯥꯎꯔꯦꯗꯀꯣ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯈꯔ ꯄꯪꯉꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣꯅꯦ ꯈꯟꯕꯗ ꯑꯗꯨꯒ ꯃꯌꯥꯝ ꯑꯝꯇꯁꯨ ꯆꯥꯗꯦ ꯈꯤꯇꯪ ꯆꯥꯔꯦ ꯃꯣꯏ ꯇꯧꯔꯒ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯇ꯭ꯔꯕ ꯑꯗꯨꯒ ꯁꯤꯡꯖꯨꯗꯨꯁꯨ ꯕꯣꯔꯥꯗꯨꯁꯨ ꯑꯥꯂꯨꯁꯨ ꯑꯝꯇ ꯃꯨꯟꯗ꯭ꯔꯦ ꯗꯁꯕꯤꯟꯗ ꯂꯣꯏ ꯍꯩꯗꯣꯛꯑꯝꯃꯦ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏꯌꯦ ꯑꯗꯩ ꯃꯥꯅꯀꯣ ꯁꯤꯡꯖꯨꯗ ꯐꯣꯇꯣ ꯀꯥꯞꯆꯔꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅ ꯊꯥꯔꯛꯑꯦ ꯁꯤꯡꯖꯨꯗꯨꯅꯦ ꯎꯔꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯁꯤꯗꯤ ꯑꯗꯨꯗꯤ ꯅꯪ ꯍꯪꯗꯣꯏꯔꯥ ꯑꯩꯅ ꯍꯪꯗꯣꯏꯔꯥ ꯀꯣꯏꯁꯟꯁꯦ ꯅꯪꯅ ꯍꯪꯗꯧꯅꯦ ꯑꯩꯅ ꯍꯪꯗꯧꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯍꯪꯒꯗꯕꯅꯦ ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯀꯥꯏꯗꯨꯗꯒꯤ ꯍꯪꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯩ ꯆꯥꯒꯦ ꯑꯃꯨꯛ ꯍꯪꯉꯦꯗꯅ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯍꯪꯒꯗꯕꯅꯤ ꯑꯩꯁꯨ ꯅꯔꯚꯁ ꯆꯠꯂꯦ ꯈꯜꯂꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯄꯣꯛꯑꯝꯗꯥꯏꯗ ꯄꯨꯁꯤꯟꯈꯤꯕ ꯀꯥꯟꯗꯅꯦ ꯅꯪꯅ ꯀꯩ ꯐꯥꯎꯒꯦꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯩꯅ ꯐꯥꯎꯕꯁꯦ ꯑꯩ ꯅꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯃꯤꯗ ꯅꯨꯃꯤꯗꯥꯡꯗꯀ ꯇꯨꯝꯕ ꯌꯥꯗꯕꯒꯤꯀꯣ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯣ ꯆꯥꯛ ꯂꯥꯝꯃꯦꯅꯀꯣ ꯑꯗꯣ ꯅꯪꯅ ꯁꯨꯝ ꯄꯣꯝꯗꯥꯏ ꯌꯧ ꯀꯥꯟꯗ ꯀꯩ ꯈꯜꯂꯛꯀꯦꯕ ꯑꯍꯥꯟꯕ ꯑꯩꯅ ꯈꯟꯕꯁꯦ ꯄꯥꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯍꯥꯟꯕꯗ ꯍꯣꯏ ꯀꯩꯅꯣꯕꯨꯗꯤ ꯇꯧꯋꯦ ꯄꯥꯈꯠꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯩꯗꯅ ꯄꯥꯈꯠꯄ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯁꯨꯅꯦ ꯃꯥꯗꯤ ꯃꯁꯥ ꯌꯥꯝ ꯀꯟꯕꯅꯤ
ꯀꯩꯝ ꯇꯧꯔꯣꯏ ꯍꯥꯏꯅꯁꯨ ꯑꯃꯔꯣꯝꯗꯗꯤ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯄꯥꯈꯠꯁꯨ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯝ ꯇꯧꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯋꯥꯈꯜꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤ ꯑꯗꯨꯒꯤꯗꯣ ꯋꯥꯕꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯔꯦ ꯑꯩ ꯆꯥꯛꯁꯤꯁꯨ ꯄꯨꯛ ꯊꯟꯗ꯭ꯔꯕꯀꯣ ꯆꯥꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯤ ꯃꯌꯥꯝꯗꯨ ꯆꯥꯐꯝ ꯈꯪꯗꯕꯒꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯩ ꯑꯣꯁꯨ ꯑꯣꯅꯤꯡ ꯇꯧꯏ ꯍꯩ ꯂꯩꯌꯨ ꯑꯆꯥꯄꯣꯠ ꯂꯩꯌꯨ ꯂꯩꯍꯜꯂꯤ ꯀꯩꯀꯩꯅꯣ ꯏꯅꯉꯣꯟ ꯂꯩꯈꯤꯕ ꯑꯗꯨꯏꯗꯨꯅ ꯑꯆꯥꯄꯣꯠꯇꯣ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ ꯑꯆꯥꯄꯣꯠ ꯍꯩ ꯂꯩꯔꯛꯈꯤꯕꯅꯦ ꯑꯗꯨꯒ ꯆꯤꯞ ꯑꯃꯒ ꯆꯤꯞ ꯆꯥꯅꯤꯡꯉꯦꯅꯀꯣ ꯆꯤꯞꯁ ꯑꯪꯀ ꯆꯤꯞꯂꯥ ꯀꯩꯅꯣ ꯑꯪꯀꯜ ꯑꯣꯏꯕꯅꯦ ꯆꯤꯞꯅꯦ ꯑꯪꯀ ꯆꯤꯞꯅꯦ ꯑꯗꯨꯒ ꯍꯩꯅꯦ ꯑꯗꯨꯒ ꯍꯣꯏ ꯑꯪꯀ ꯆꯤꯞꯀ ꯍꯩ ꯈꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩ ꯅꯨꯃꯤꯠꯇꯣ ꯑꯩꯅꯅꯦ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯗ ꯑꯩꯅ ꯁꯨꯝ ꯆꯪꯉ ꯌꯦꯡꯕꯀꯣ ꯑꯗꯨꯒ ꯀꯣꯏꯆꯠ ꯆꯠꯂ ꯂꯩꯔꯝꯕ ꯋꯥꯔꯤꯗ ꯄꯣꯛꯑꯝꯗꯥꯏ ꯈꯤꯇꯪ ꯉꯥꯏꯔꯕꯗꯣ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯁ ꯇꯨꯝꯃꯟꯗꯅ ꯋꯥꯔꯦ ꯐꯝꯃꯟꯗꯅ ꯋꯥꯔꯦ ꯀꯣꯏꯆꯠ ꯆꯠ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤꯅꯦ ꯍꯦꯛꯇ ꯄꯨꯛꯁꯤ ꯅꯥꯕꯗꯅꯦ ꯑꯩꯁꯦ ꯐꯝꯕꯁꯨ ꯉꯝꯗ꯭ꯔꯕ ꯇꯨꯝꯕꯁꯨ ꯍꯦꯛꯇ ꯋꯥꯔꯕꯀꯣ ꯑꯗꯨ ꯆꯠꯂꯒꯅ ꯑꯃꯨꯛ ꯐꯕꯗꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅꯅꯦ ꯅꯨꯃꯤꯗꯥꯡꯒꯤꯗ ꯀꯣꯏꯆꯠ ꯆꯠꯄꯁꯤꯗꯤ ꯑꯍꯥꯟꯕꯗ ꯑꯩꯗꯤ ꯑꯍꯥꯟꯕꯅꯤꯅꯅꯦ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯅ ꯏꯃꯥꯕꯣꯛꯅ ꯆꯐꯨꯒ ꯀꯩꯅꯣꯒ ꯂꯩꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯐꯨ ꯀꯩꯅꯣ ꯑꯁ ꯆꯐꯨꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗ ꯌꯥꯎꯗꯣꯏꯅꯣ ꯈꯪꯗꯕꯅꯤ ꯑꯗꯨꯒꯗꯤ ꯅꯪ ꯅꯛꯄꯗ ꯂꯣꯏ ꯌꯥꯎ ꯂꯩꯔꯝꯃꯦꯀꯣ ꯑꯩꯗꯨꯁꯨ ꯄꯨꯡ 4 ꯇꯥꯕꯗꯅꯦ ꯗꯣꯛꯇꯔꯅ ꯀꯧꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯣꯟꯗꯤ ꯄꯣꯛꯇ꯭ꯔꯕ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯪꯗꯣꯏꯔꯥ ꯑꯩꯅ ꯍꯪꯗꯣꯏꯕ